ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯋꯥꯌꯦꯜ ꯁꯪꯗ ꯄꯨꯔꯛꯄꯗ ꯑꯗꯨꯛ ꯊꯤꯜꯂꯤꯕꯗꯤ? ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ. ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯄꯤꯛꯄꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯕꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯋꯥꯌꯦꯜ ꯁꯪ ꯑꯁꯤꯗ ꯄꯨꯔꯛꯄꯗ ꯈꯔ ꯊꯦꯡꯊꯈ꯭ꯔꯦ. ꯅꯈꯣꯏ ꯀꯅꯥꯅꯣ? ꯅꯈꯣꯏ ꯀꯅꯥꯅꯣ? ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯍꯦ ꯅꯨꯄꯤ, ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯝꯗꯝꯒꯤ ꯋꯥꯌꯦꯜ ꯁꯪꯗꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯑꯁꯤ ꯂꯝꯗꯝ ꯍꯥꯏꯕ? ꯑꯩꯕꯨ ꯀꯔꯝꯅ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯂꯝꯂꯤꯕꯅꯣ? इमागी थरीक, इमागी इबेमा, पिगलीबी इसाबु थादोगलमलगा इमादी असी लमदम असीदा लागलबोइरेदको. नौना मपा काइनरबा इसादो कनाना यिंगसिनबिरमगदौरिबनो? ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯈꯛꯇ ꯅꯠꯇꯦ. ꯅꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯔꯛꯂꯕꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥ ꯊꯔꯤꯛꯄꯨ ꯃꯐꯝꯁꯤꯗ ꯃꯃꯥ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯦ ꯍꯥꯏꯕ? इमागी थरीक, इमाबु करी ओइरसिगेने? ताइबंगी सिंथा पांगथोक्ट्रिङै ममा मपा ओइबा अइखोइगी इरुम थुपना हराउ मिनोक तमना लैजगदबा इचाना ममा अइगी इतुंग इन्दुना असी लम तमना पांगलकलबको. अइगी इचा कदाइदा लै? अइगी इचादो ममा अइगी अमुक्ता उनहनबियो. अइगी इचा कदाइदा लैबगे? नुपी, नंगी नचा अदु नरककी मफम असिदा पुरक्पा यादे. महाक हौजिक सर्ग लैबाककी मिथुंगफमदा मागी मतम ngaihौरी. इनिंगथौ, नुपी असी महाककी मरालगी मतुंग इन्ना करी करम्ब चैराक फंगदगे हाइबदु वायेन्नब सेम साबिरो. ननाइगी इथौदी लोइजरे. नुपी असिना ताइबंग मालेम मसिदा हिंगलिङैदा करी करी मराल लंजखि हाइबदु महाक मसादा उहल्लो. फागनी निंगथौ ननाई पुथोक्चरक्लगे. नुपी असिना ताइबंगदा हिंगलिङै मतमदा मपुगी अयाबा याउदना मीगी मपोट लौखि. महाकना मीगी मपोट लौरुबदु मपु खंगलमदना लौरुबना नुपी असी मराल लैरे हाइना लौगनी निंगथौ. मखा ताबा वायेन सत्थनबा नुपी असी कसुम संग मनुंगदा थमजिल्लो. पांथोइबा इपन कैमी अमदी थारिक ममा मचागी थवाई याउद्रब हक्चांग असे इपल कैमीना नंगोंदा हायरंबा पुंगफम अदु यौद्रि फावबदी चेक्सिन सेनरसी. होय ताचौ, अइखोय खरा चेक्सिन लैरसी. उमंगी साहिंग चाबा सांगासु मफम असिदा चंगलकपा याय. उमंगी सांगा चंगलकपदी अराइबनी. अइना नुंगसा थीरिबदी कांग्लेट मफम असिदा लाकद्रा हाइबसिनी. ताचौ, अइसु मदु खलमलेबनी. इपन कैमीना मखोयबु फू चैदुना मफम सिदगी तांथोख्रबनी.
ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃꯗ ꯍꯦꯛꯇ ꯌꯧꯔꯛꯄ ꯌꯥꯏ ꯃꯗꯨ ꯁꯣꯏꯗ꯭ꯔꯕꯅꯤ ꯄꯥꯟꯊꯣꯏꯕ ꯀꯥꯎꯂꯦꯟꯒ ꯍꯦꯛ ꯃꯨꯛꯅꯔꯨꯔꯕꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯉꯝ ꯇꯥꯟꯕꯅꯤ ꯑꯩꯒ ꯃꯥꯒ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯨꯛꯅꯕ ꯌꯥꯎꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯀꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯅꯤ ꯂꯂꯣꯜꯂꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯤꯔꯝꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯂꯩꯁꯤꯜꯂꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯅꯅꯤ ꯉꯁꯤ ꯃꯥꯅ ꯃꯅꯤꯡ ꯇꯝꯂꯤꯕꯁꯤ ꯇꯥꯆꯧ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯄꯟ ꯀꯩꯃꯤ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯗꯨꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯀꯥꯎꯂꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯐꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯄꯟ ꯀꯩꯃꯤꯅ ꯁꯤꯜꯂꯝꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯂꯣꯏꯅ ꯀꯥꯏꯔꯒꯅꯤ ꯋꯥꯒꯅꯨ ꯄꯟꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯅꯌꯥꯝꯕ ꯑꯩ ꯂꯥꯛꯂꯦ ꯅꯌꯥꯝꯕꯒꯤ ꯍꯛꯆꯥꯡꯗ ꯏ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯆꯦꯜꯂꯤꯕ ꯃꯈꯩ ꯅꯪ ꯑꯃꯗꯤ ꯏꯄꯟ ꯀꯩꯃꯤꯒꯤ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯍꯜꯂꯣꯏ ꯀꯥꯂꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯍꯤꯡꯅꯤ ꯀꯩꯃꯤ ꯑꯃꯗꯤ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯔꯨ ꯐꯨꯛꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯂꯦꯝꯅ ꯊꯥꯒꯅꯨ ꯑꯁꯦꯡꯕꯅꯤ ꯌꯥꯝꯕꯨꯡ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯀꯩꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯁꯦ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯑꯩꯒꯤ ꯃꯥꯏꯗ ꯇꯦꯟ ꯀꯥꯞꯁꯤꯟꯗꯨꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡꯅꯈꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯌꯦꯛꯅꯕꯒ ꯍꯦꯛ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜꯒꯨꯝ ꯍꯧ ꯊꯥꯗꯨꯅ ꯍꯦꯛ ꯆꯦꯟꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯍꯦ ꯌꯥꯝꯕꯨꯡꯅ ꯆꯦꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯀꯅꯥꯝꯇ ꯆꯦꯟꯖꯔꯣꯏ ꯏꯌꯥ ꯀꯥꯂꯩ ꯅꯪ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯅꯀꯣꯛꯇꯨ ꯈꯔ ꯈꯜꯂꯒ ꯉꯥꯡꯉꯣ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨ ꯃꯇꯥꯡ ꯆꯥꯅ ꯁꯤꯖꯤꯟꯅꯧ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯀꯩꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕꯁꯤꯡ ꯑꯗꯣ ꯅꯈꯣꯏ ꯀꯥꯎꯒꯅꯨ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯈꯨꯟ ꯑꯁꯤꯕꯨ ꯇꯛꯈꯥꯏꯔꯒ ꯄꯥꯛ ꯁꯟꯅ ꯀꯥꯅꯤ ꯊꯥꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯒꯅꯤ ꯀꯧꯖꯗꯦ ꯌꯥꯝꯕꯨꯡ ꯀꯧꯖꯗꯦ ꯉꯁꯤꯗꯤ ꯀꯩꯃꯤꯒ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯩꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜꯁꯤꯡꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡꯗꯣ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯥꯜꯁꯨ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯦ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯃꯔꯝ ꯆꯥꯗꯦ ꯅꯪꯒꯤ ꯋꯥꯌꯦꯜ ꯑꯗꯨ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯋꯥꯌꯦꯜꯗ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯊꯋꯥꯏ ꯅꯪ ꯀꯅꯥꯅꯣ ꯉꯥꯛꯄꯤꯒꯅꯤ ꯅꯤꯡꯊꯧ
ꯏꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯋꯥꯌꯦꯜ ꯁꯪ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯊꯋꯥꯏ ꯑꯁꯤ ꯀꯩꯃꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯊꯋꯥꯏ ꯅꯠꯇꯦ ꯁꯣꯔꯥꯔꯦꯟ ꯂꯥꯏꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯊꯋꯥꯏꯅꯤ ꯍꯥꯏꯌꯨ ꯊꯋꯥꯏ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯨ ꯍꯥꯏꯌꯨ ꯍꯦ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯗ ꯄꯤꯔꯤꯕ ꯃꯔꯥꯜ ꯑꯗꯨ ꯃꯔꯝ ꯆꯥꯗꯦ ꯃꯆꯥꯅ ꯃꯕꯨꯛ ꯂꯥꯝꯂꯛꯂꯕꯗ ꯄꯤꯖꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯤꯒꯤ ꯌꯦꯅꯈꯥꯗ ꯂꯩꯔꯝꯕ ꯃꯥꯏꯔꯦꯜ ꯑꯃꯈꯛ ꯃꯄꯨ ꯇꯥꯛꯂꯝꯗꯅ ꯂꯧꯔꯨꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯑꯁꯦ ꯍꯛꯃꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯁꯤꯗ ꯄꯤꯒꯗꯧꯔꯤꯕ ꯆꯩꯔꯥꯛ ꯑꯗꯨ ꯍꯟꯗꯣꯛꯄꯤꯌꯨ ꯄꯤꯛꯀꯦꯔ ꯆꯥꯎꯒꯦꯔ ꯃꯔꯥꯜ ꯑꯃ ꯂꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯅꯨꯄꯤ ꯑꯁꯤ ꯆꯩꯔꯥꯛ ꯐꯪꯗꯕ ꯌꯥꯔꯣꯏ ꯍꯦ ꯅꯤꯡꯊꯧ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯑꯐꯪ ꯑꯐꯪꯕ ꯊꯤꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯤꯆꯠꯅꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯆꯩꯔꯥꯛ ꯄꯤꯐꯝ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯍꯦ ꯊꯋꯥꯏ ꯃꯐꯝ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯁꯪꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯒꯤ ꯋꯥꯌꯦꯜꯗ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯊꯣꯛꯈꯤꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯏꯅꯤꯡꯊꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯋꯥꯌꯦꯜ ꯆꯠꯊꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯍꯥꯛꯄꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯕꯤꯔꯣ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯎ ꯄꯥꯟꯊꯣꯏꯕ ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯌꯨ ꯌꯦꯛꯅꯕꯁꯤꯡ ꯌꯧꯁꯜꯂꯛꯂꯦ ꯑꯩ ꯃꯈꯣꯏꯒ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯇꯥꯆꯧ ꯍꯦ ꯅꯈꯣꯏꯒꯤ ꯀꯩꯃꯤ ꯍꯥꯏꯕ ꯀꯩ ꯃꯀꯣꯛ ꯄꯥꯟꯕ ꯅꯨꯄꯥꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥ ꯃꯥꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯇꯨꯅ ꯑꯩꯒ ꯎꯅꯍꯜꯂꯨ ꯌꯥꯝꯕꯨꯡ ꯇꯨ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯇꯧꯈꯤꯕ ꯅꯨꯄꯥꯗꯨ ꯃꯁꯤꯗ ꯂꯦꯝꯂꯤꯕ ꯇꯦꯟ ꯄꯥꯏꯕ ꯅꯨꯄꯥꯁꯤꯅꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯌꯥꯝꯕꯨꯡ ꯃꯥꯕꯨ ꯍꯥꯟꯅ ꯆꯩꯔꯥꯛ ꯑꯃꯨꯛꯇ ꯄꯤꯈꯤꯒꯦ ꯈꯪꯒꯅꯤꯗ ꯅꯪ ꯉꯁꯤꯗꯤ ꯀꯥꯂꯩ ꯉꯥꯏꯈꯣ ꯑꯦ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯣꯏꯔꯦ ꯃꯥꯅꯤ ꯀꯥꯎꯂꯦꯟ ꯑꯩꯁꯨ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯂꯤꯕꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯈ꯭ꯔꯕ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯨ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯀꯟꯕꯤꯈ꯭ꯔꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯆꯕ ꯁꯥꯔꯤ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯁꯨ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈꯣ ꯀꯥꯎꯂꯦꯟ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯅꯤ ꯑꯩꯅ ꯉꯝꯂꯦ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯂꯧꯒꯅꯤ ꯅꯪꯅ ꯉꯝꯂꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯧ